ꯇꯨꯝꯗꯅ ꯀꯝꯗꯧꯔꯤ ꯁꯤꯟꯊꯣꯏꯕ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯒ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤ ꯏꯁꯩꯒ ꯌꯥꯝ ꯉꯪꯉꯤꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ꯫ ꯀꯀꯥ ꯇꯣꯝꯕꯤ ꯋꯥꯈꯜꯒꯤ ꯋꯥꯗꯤ ꯁꯨꯠꯇ ꯅꯨꯡꯉꯥꯏꯕꯤꯅꯤꯕꯣ꯫ ꯇꯣꯝꯕꯤ ꯁꯤꯟꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯁꯤꯟꯊꯣꯏꯕ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ꯫ ꯁꯤꯟꯊꯣꯏꯕ ꯉꯥꯏꯍꯥꯛ ꯎꯝꯊꯖꯅꯔꯒ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯌꯥꯔꯦꯗ ꯋꯥꯊꯤꯗꯤ ꯅꯨꯄꯤ ꯑꯃ ꯎꯔꯦ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅꯦ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤꯗ ꯈꯟꯕꯗ꯫ ꯌꯥꯝ ꯄꯥꯝꯖꯔꯨꯔꯕ꯭ꯔꯥ ꯑꯗꯨꯗꯤ? ꯌꯥꯝ ꯄꯥꯝꯖꯔꯨꯔꯕ ꯀꯥꯏ ꯍꯥꯏꯅꯤ ꯃꯁꯦ? ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯃꯤꯡꯗꯨ ꯐꯥꯎꯕꯗꯤ ꯇꯥꯕ ꯌꯥꯏꯗꯅ꯫ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯤꯔꯣ ꯏꯕꯣ? ꯅꯨꯄꯤꯗꯧꯅ ꯀꯣꯊꯂꯛꯏꯅꯤꯕ ꯃꯁꯤ ꯀꯣꯛ ꯍꯥꯏꯔꯣ ꯃꯃꯟ ꯀꯥꯍꯜꯂꯤꯔꯣ ꯅꯪꯒꯤꯗꯨꯕꯨ ꯍꯥ? ꯑꯗꯨꯕꯨꯔꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯇꯣꯝꯕꯤꯗꯨ ꯈꯪꯅꯧ ꯅꯣꯛꯊꯣꯔꯛꯏ ꯈꯪꯉꯣꯏꯌꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯒ ꯐꯪꯉꯣꯏ ꯈꯪꯉꯦ ꯑꯩꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯤꯟꯊꯣꯏꯕꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯏ꯫ ꯁꯤꯟꯊꯣꯏꯕ ꯇꯣꯝꯕꯤꯗ ꯎꯁꯤꯜꯂꯒ ꯎꯔꯦꯗꯅ ꯑꯩꯈꯣꯏꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯃꯅꯥꯗ ꯊꯝꯃꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯏꯁꯧ ꯂꯥꯡꯗꯅ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯀꯧꯕ ꯆꯠꯈꯤꯕ ꯃꯤꯁꯨ ꯂꯥꯛꯇꯦ ꯅꯥꯎꯔꯤ ꯃꯔꯨꯗ ꯄꯥꯈꯣꯟ ꯁꯤꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯤꯁꯤꯕꯣ꯫ ꯇꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯇꯩꯃ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯁꯨ ꯊꯣꯛꯈꯤ꯫ ꯔꯥꯅꯤ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯕꯨ ꯐꯣꯟꯗꯨꯗ ꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯐꯣꯟꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯊꯕꯛꯁꯦ ꯇꯧ ꯍꯥꯏꯕꯅꯣ? ꯑꯗꯨꯕꯨ ꯍꯥꯏꯕꯅꯦ ꯑꯩꯅ ꯎꯕꯗ ꯐꯣꯟꯗ ꯅꯞꯄꯒ ꯑꯗꯨꯝ ꯂꯩꯕ ꯎꯏꯅꯦ꯫ ꯁꯤꯟꯊꯣꯏꯕ ꯐꯣꯟꯗꯨ ꯊꯝꯃꯒ ꯃꯃꯥꯒꯤ ꯇꯨꯡꯗꯒꯤ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯊꯕꯛꯀꯤ ꯉꯥꯛꯇꯅꯤ꯫ ꯔꯥꯅꯤ ꯃꯆꯥꯅ ꯀꯣꯜꯂꯛꯄ ꯃꯈꯨꯠꯇꯨ ꯅꯥꯍꯜꯂꯒ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯈꯪꯒꯦꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯗꯨꯀꯥꯟ ꯑꯅꯤꯗꯣ ꯍꯟꯗꯛ ꯃꯤ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯍꯥꯏꯅꯔꯝꯕꯅꯤ꯫ ꯔꯥꯅꯤ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯦꯀꯣꯅ ꯀꯃꯥꯏꯅ ꯇꯧꯕ? ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯁꯤꯕꯨ ꯑꯗꯨꯝ ꯂꯩꯔꯤꯅꯤ꯫ ꯍꯩ ꯑꯄꯪ ꯃꯤ ꯋꯥꯠꯄ꯭ꯔꯥ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ? ꯃꯤꯒꯤꯗꯤ ꯋꯥꯠꯇ꯭ꯔꯦ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯁꯤꯟꯗꯣꯛꯂꯅꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ꯫ ꯀꯩꯗꯧꯔꯕ? ꯄꯩꯁꯥ ꯑꯔꯩꯒꯩ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯄꯩꯁꯥꯗꯨꯁꯨ ꯄꯨꯂꯞ ꯁꯤꯡꯉꯨ ꯑꯗꯨꯒ ꯃꯁꯥꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯅꯪꯗꯤ ꯊꯕꯛ ꯆꯠꯇꯧ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ ꯏꯪꯂꯝꯂꯅꯤ꯫ ꯃꯃꯥ ꯃꯆꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯔꯥꯅꯤꯅ ꯑꯩꯈꯣꯏꯁꯤꯕꯨ ꯏꯃꯧꯒꯗꯣ ꯄꯥꯝꯃꯕꯅꯤ ꯇꯧꯔꯤꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯕꯨ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯇꯣꯝꯕꯤ ꯁꯤꯟꯊꯣꯏꯕꯗ ꯌꯦꯡꯂꯒ ꯅꯨꯄꯤ ꯐꯪꯗꯕꯁꯦ? ꯁꯤꯟꯊꯣꯏꯕ ꯇꯣꯝꯕꯤꯗ ꯐꯩꯅ ꯌꯦꯡꯉꯤ꯫ ꯀꯨꯟꯖꯣꯅ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯤꯗꯧꯔꯤꯕ꯫ ꯁꯤꯟꯊꯣꯏꯕꯅ ꯆꯥꯛꯁꯤꯗꯗꯤ ꯑꯝꯇ ꯆꯥꯖꯒꯦꯗ ꯅꯣꯏꯕꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯏꯕꯦꯝꯃ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯀꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯃꯨꯛ ꯇꯣꯏꯕ ꯑꯐꯕ ꯁꯥꯕꯗꯁꯨ ꯋꯥꯖꯔꯕꯅꯤ꯫ ꯕꯤꯃꯣꯂꯥ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯌꯣꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯄꯨꯟꯗꯅ ꯍꯣꯠꯅꯔꯤ꯫ ꯏꯕꯦꯝꯃꯁꯨ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯆꯦ ꯄꯣꯠ ꯌꯣꯜꯂꯨꯗꯣꯏꯔꯣ? ꯕꯤꯃꯣꯂꯥꯅ ꯏꯟꯁꯥꯡꯁꯤꯡꯁꯤ ꯆꯥꯕꯤꯗꯕꯒꯤ ꯄꯠꯂꯒ ꯃꯥꯡꯗꯣꯏ ꯁꯔꯨꯛ ꯌꯣꯟꯊꯣꯛꯄꯅ ꯐꯩꯗꯅ ꯄꯩꯁꯥꯗꯨꯅ ꯉꯥꯔꯤꯗꯁꯨ ꯂꯩꯅꯅꯤ꯫ ꯆꯥꯛꯇꯨ ꯊꯤꯔꯝꯃꯣꯗꯅ ꯏꯆꯦꯁꯨ ꯂꯥꯛꯑꯒꯦ꯫ ꯏꯕꯦꯝꯃꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯉꯥꯟꯊꯣꯏꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯏꯟꯁꯥꯡ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯀꯦꯟꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯏꯕꯦꯝꯃ ꯃꯇꯣꯝꯇꯅꯤ꯫ ꯖꯦꯝꯁꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥ ꯃꯥꯒꯤ ꯄꯣꯠꯇꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠ ꯌꯣꯟꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗꯨ ꯂꯃꯥꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯏ꯫ ꯃꯤ ꯇꯥꯔꯁꯨ ꯌꯨꯝ ꯑꯃ ꯑꯅꯤꯈꯛꯅꯤ꯫ ꯈꯪꯍꯧꯗꯦ ꯇꯇꯥ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯕꯤꯃꯣꯂꯥꯕꯨ ꯊꯣꯝꯖꯤꯜꯂꯛꯄ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯤꯃꯣꯂꯥ ꯑꯗꯨ ꯇꯇꯥꯗꯨꯅ ꯑꯃꯨꯛ ꯃꯅꯤꯡ ꯍꯜꯂꯒ ꯇꯛꯈꯥꯏ꯫ ꯃꯤꯁꯨ ꯑꯃꯠꯇ ꯎꯗꯕꯅ ꯇꯇꯥ ꯑꯗꯨ ꯑꯗꯨꯝ ꯊꯧꯗꯨꯅ ꯆꯠꯈꯤ꯫
Ngaihaki matungni mi khara ubadagi Bimolagi hakchangbu hospital da pukhatli. Adubu kanabadi leitre. Numit aduda Bimolagi aroiba numit haibado oidaba mali. Nganthoi su ngasidi khara lapna insang thiba chatli. Yumda su sangdabi halaaga bazar machada adum pot yoli. Mama leitre haiba madi khangdadana nok noktana wari sari. Nupi ama laktuna, Thoi, nangdi sida kaidawri? Nganthoi noklaga, insang yoli ni domcha sikita laibiyo. Nangbu pau tajubo Thoi. Kai pau ni domcha. Nakhoi gi yumda punglang na horiye. Wadu loiba nangde, nupi du sakfam du uraga, singnana, Nganthoi na marak thalai. Kana kaidawri hawragi domcha. Nupi du nungaitana tapna. Thoi, iche Bimolado leitre haina hawi. Nganthoi uyungumna laikre. Mamittagisu mapi lepa leitana sintarai. Abena, kaino haisibu idomcha, kamdawna no. Nupi aduna, gari na thomlamba oira male. Abe, Nganthoi gi masanom duna. Thoi, se, yum jasila o Thoi. Abe galoinana Nganthoi mayum dalai. Chumle nupi duna haiba. Sumangda mamagi thawa yaudraba hakchangdu angowo fina akoibadu koisinduna leiba. Jamesu machi ubada chensilaktuna konsinjai. Chese, mamaje aina koubo khumde. Chese, mamaje amda haudo. Nganthoi famthaduna Jamesu konsili. Aduga makoldi thokta kapchari. Oken macha ani gi matau ubada nungaitana kapli. Mama, nangbu nacha ani gi matau je yengba ngamlebro. Hogalo. Nacha ani bu themjin biraro. Lao. Nang aingonda warauri bro mama. Ibe madi mapi marik amatta tadana kapsinari. Nganthoi su mafi hongduna mama bu puthokduna thamliba mafamduda masu famduna kapchari. Ima, nang aikoi bu thadokduna chalabro. Hogalo ima. Nacha aikoi bu senabada ware haiduna pothari bro ima. Nganthoi gi matau aduda leiriba mayamdudi yengba ngamdre. Makhoi su loine kapli. Abena Nganthoi bu samduna puthoi. Nganthoi di kapmandana chatpa fawba ngamdrabani. Asumna Bimolagi hakchangdu poloiba loire. Mayamsu mayum da hanakre. Ibemana Nganthoi da lau sak sarurasi. Nganthoi na ima ai chaningre. Ima chabiruro. Imungdu chak amada sangde adubu ibemadi chari. Magidi mana sinba plani. Aduna madi haraubana loirabani. Numit kayani haukre. Tha amagi matungni. Ngamba Nganthoi ga toina pau faunade. Ngamba su thabak chinbaga Nganthoi na phone leitabaga. Adubu thamoi di lapthoknaba nate. Omiladi ngamba ga naksinganaba kanna honari. Nongma Omila ngambagi mayumda laktuna. Ngamba thabamda satminaruse. Ngamba na kadaidano haisibo. Imanabigi birthday ama laye adu saluse amta. Nupi domda satpado nungaitre nangama yauradi faidana. Ngamba satpadi satningde. Adubu mamanabi ama oina. Adugi sumathakda nupini khana mahayare. Omilagi wakhandadi ngasi ngambaga chelabani haina wakal nungairi. Ngambana ado thoi hoiromda amta saluse. Omilana kaidoba ai magasu pau faunade. Magi phone su tahobadagi aikoi ani pau faunaba ngamde. Ado mangonda hairamge. Omila suktoklaga nangbu nupina ngambra haidradi yadro haise. Hoi yadiye nusirine aisu itune. Natudu mina kaisu haroye. Kayam koidorgi aikhoine. Ngaktan fatlauna satlaga halakdosida. Satlasi lao. Asumda haiba yaroi ko ai. Ngamba wa ngangde magi thokpa garido adum thauri. Ngambagi phoneda ring ama lakpadu. Omilana tap lauraga. Hello, kanano?
Nganthoi tapna dangamba natro ma thabak tawriye kona tawro ado somji kana ai maga wa ngange tawbaga ngambada yengi ado kona khango thamo asi haidaga Omila phone du kai ngambana kanano Omila noksinaraga khangdiye nupine ngamba magi phone du lauraga yengi abegi number ni adu ubada ngamba gari du fatkhami Omila ngambada ngakna yengi kedoroge ngamba ngamba khumde abeda call tawi abesu pairaktuna hello ngambana abe thoi leibra abe lei leite haidabi dangamba kai lege hauze Omila na birthday amta saluje na sali ai gari thori ngai da Omila na phone do pai bane ai number se kai haina save tawe kaino abe haina tawri ni aduga ma ai khangdaba ngamba khumpham khangde wa thaidok laga thoyam da pai hello abe su phone du thoi da pi thoi tawro tai ai hosila ke leram losilamo koiruji Omila na kaino ngamba yaroye ngambana ado thoi losilamo ai la adoine ngaliye yamna abeju losilamo hayo ado babada fazana hairamo ko ngamba phone thamkhre Omila na kaino ngamba yaroye nang haido mapuba yani ai khoi huma panda le hobi somdana nganthoi mapada phone tawduna abega makhoi ani chatnaba hainari oken magi thabak amagi mapalamda leibani yumdana ibemaga macha aniga nganthoi ga khakni James di boarding da laiki nganthoi mayumda laktuna mamada kina haijari nganthoi na ima ai abega mama nabigi birthday amagi chatminaruse haye ibe madi sauning labani adubu mi kharasu leibana afabi saduna hoi hoi chaluro nganthoi harau boi kai boi loiseli aduga abe hoi dalai ngamba sulaktuna makoi pula birthday chatli Omila di sauning bana loire birthday mafam yorabada Omila na ngamba ngakta changluse ngamba noklaga nang adum phachangluro Omila sauning labani adubu uthokte changkhre masu nganthoi tapna dada adum chatpa yabadada ekhoi yautradi yadro ngamba nganthoi da yenglaga momonoi aduga tapna thoi nang hana yam khenare ko nganthoi ngakna ha kari da khenari ba abesu noklaga yam honga bane hanagi da mai tawradi madi nupa phangaro nganthoi abeda mamit faina yengi kaini nupa phangaro haide sidagi hanuba manbase iwana iwa nawa hawai ni soidana nawa da miwara amadi soide ngamba mamit lau thoklaga kai haiba dude abe noklaga kana khangya tamba ngamra ngamba gari ki mamang da fambani nganthoi hoina maning da fambani masu fatlaw na onthora aga thoi chelo sirai bane abesu mamilaw tho aga yengi nganthoi na yam wai ko dana nusiba se famoi do oidi haibane Omila su fana kuina tholakte somdadi nganthoi su pakhatli yumda mama to na nganga drahaina abena kaidori bazano thenge ai khoi ngambana phone ju paide changusilo nganthoi na ngai khoba mi invite sulaktana kamai changudoino ikaidro ngambana aidi ani abena nangbu kari hoidana yariba somdana Omila miga yaura ikhangdagai sanai yunaidana leire Omila mama nabi amada onsilaga bhai ai ngasi sela doini yengo nupi amana nupa bu leirabo nangbo leire aina ngari se malakpa mana ikau thokpa lakpa ngairi ne kari ge nangde mana ikau thokpa lakpa da pharaga manung da leiruge
ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯆꯦꯜꯂꯦꯗꯅ ꯑꯩꯈꯣꯏ ꯄꯨꯁꯤꯜꯂꯛꯑꯣ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯣꯏ ꯁꯥ ꯌꯧꯔꯛꯑꯦ ꯌꯥꯗꯦ ꯑꯗꯨꯕꯨ ꯐꯅꯃꯛ ꯅꯨꯄꯤ ꯀꯣꯏꯅꯔꯁꯨ ꯃꯥꯗꯤ ꯑꯩ ꯈꯛꯇꯒꯤꯅꯦ ꯌꯥꯍꯦ ꯅꯪꯁꯨ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯤꯁꯨ ꯃꯥꯅꯦ ꯁꯣꯝꯗꯅ ꯉꯝꯕꯒꯤ ꯃꯃꯥꯁꯨ ꯀꯣꯜ ꯇꯧꯔꯛꯏ ꯄꯇꯤꯅ ꯏꯕꯨꯡꯉꯣ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯤꯌꯦ ꯍꯥꯏ ꯀꯩ ꯄꯣꯠ ꯄꯤꯈ꯭ꯔꯦ ꯍꯥ ꯅꯪꯒꯤ ꯍꯧꯅꯕꯤ ꯖꯣꯝ ꯖꯣꯝꯗꯣ ꯇꯧꯅꯨꯀꯣ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯂꯨꯄꯥ 10ꯒꯤ ꯉꯥꯔꯤꯗꯣ ꯂꯩꯔꯛꯎ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯗꯣ ꯅꯍꯥꯟꯃꯨꯛ 10ꯒꯤ ꯂꯩꯕꯗꯣ ꯂꯣꯏꯔꯕ ꯍꯥꯏꯁꯦ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯊꯥ ꯑꯃ ꯍꯦꯟꯗꯧꯔꯕꯅꯦ ꯉꯝꯕꯗꯤ ꯃꯃꯥꯗ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯨꯕꯅꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯐꯣꯟꯗꯨ ꯀꯛꯂꯒ ꯉꯥꯟꯊꯣꯏ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯊꯦꯡ ꯇꯥꯔꯦ ꯑꯕꯦꯅ ꯅꯇꯣꯝ ꯌꯥꯔꯗ꯭ꯔꯣ ꯉꯝꯕꯅ ꯅꯣꯏꯕꯨ ꯆꯪꯕ ꯏꯀꯥꯏ ꯍꯥꯏꯗꯥꯏꯅꯦ ꯉꯥꯟꯊꯣꯏꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯀꯧꯊꯣꯛꯂꯨꯔꯣ ꯉꯝꯕꯁꯨ ꯑꯣꯃꯤꯂꯥ ꯀꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯃꯅꯨꯡ ꯌꯧꯕꯒ ꯑꯣꯃꯤꯂꯥꯗꯤ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯝꯕꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯑꯣꯃꯤꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯣꯃꯤꯂꯥ ꯅꯪ ꯑꯁꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯣꯃꯤꯂꯥ ꯉꯝꯕꯗ ꯌꯦꯡꯈꯠꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯥꯎꯔꯤ ꯑꯩꯍꯥ ꯅꯪ ꯑꯩ ꯀꯧꯕ ꯆꯪꯂꯛꯏꯔꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯤꯗ ꯐꯝꯃꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯃꯤꯂꯥꯒꯤ ꯃꯁꯥꯗꯨ ꯉꯥꯛꯂꯒ ꯆꯠꯍꯜꯂꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯑꯒ ꯅꯪ ꯅꯨꯄꯤꯔꯣ ꯃꯁꯥꯒ ꯄꯥꯏꯔꯗꯅ ꯑꯣꯃꯤꯂꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅ ꯑꯩ ꯁꯝ ꯄꯥꯏꯔꯤꯁꯦ ꯏꯕꯥꯅꯤ ꯆꯦꯜꯂꯗꯣꯏꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯉꯝꯕ ꯑꯣꯃꯤꯂꯥ ꯁꯧꯔꯤꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯑꯣꯃꯤꯂꯥꯗꯨ ꯎꯞꯂꯒ ꯇꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ ꯑꯁꯨꯛ ꯀꯟꯅ ꯊꯥꯗꯣꯛꯂꯤꯁꯤꯕꯣ ꯉꯝꯕꯅ ꯅꯪ ꯑꯣꯃꯤꯂꯥꯁꯦ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯊꯦꯡꯉꯦ ꯀꯥꯏ ꯆꯠꯇꯣꯏꯕ ꯃꯌꯨꯝꯗ ꯊꯤꯜꯂꯝꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪ ꯃꯥꯒ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯏꯃꯥꯟꯅꯕꯤꯅꯦ ꯀꯣꯏꯅꯕꯁꯨ ꯅꯠꯇꯅ ꯃꯁꯥꯒ ꯇꯥꯞ ꯍꯥꯏꯔꯗꯅ ꯅꯪꯁꯦ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯉꯥꯛꯄꯅꯤ ꯀꯩꯅꯣꯅꯦ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤꯒꯦ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯐꯥꯒꯤꯔꯣ ꯍꯥ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨ ꯀꯩ ꯑꯣꯏꯅ ꯈꯟꯒꯦ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯟꯒꯗꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯌꯨꯝꯗꯒ ꯍꯟꯕꯒ ꯂꯥꯏꯔꯤ ꯃꯊꯛꯇ ꯀꯥꯎ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯒ ꯂꯩꯕꯅ ꯑꯣꯃꯤꯂꯥꯗꯤ ꯉꯥꯎꯁꯤꯟꯅꯔꯤꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯧꯁꯤꯟꯅꯔꯒ ꯉꯝꯕ ꯏꯕꯥꯅꯤ ꯆꯦꯜꯂꯗꯣꯏꯔꯣ ꯉꯁꯤ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯆꯦꯜꯂꯁꯤꯕ ꯀꯩꯅꯣ ꯑꯣꯃꯤꯂꯥ ꯅꯪ ꯅꯨꯄꯤꯅꯤ ꯀꯥꯎꯔꯕ ꯂꯥꯛꯑꯣ ꯑꯩ ꯌꯨꯝꯗ ꯀꯧꯔꯦ ꯅꯨꯄꯤ ꯑꯃꯅ ꯀꯩꯅꯣ ꯅꯨꯄꯥ ꯌꯥꯔꯣꯏ ꯆꯠꯄ ꯅꯨꯄꯤꯒꯤ ꯃꯁꯥ ꯇꯥꯇ ꯄꯥꯏꯔꯒ ꯆꯠꯂꯁꯤ ꯀꯥꯏꯅ ꯅꯈꯣꯏꯅꯤ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯉꯝꯕ ꯌꯥꯝ ꯀꯥꯛꯅ ꯑꯩꯅ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯐꯠꯇꯕ ꯇꯧꯈꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯅꯨꯄꯤ ꯑꯃꯅ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇꯕꯅꯦ ꯆꯨꯝꯅꯗꯒꯤ ꯐ꯭ꯔꯦꯟ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯊꯦꯡꯕ ꯌꯥꯕ꯭ꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯨꯞꯆꯤꯜꯂꯛꯏ ꯃꯈꯣꯏꯗꯤ ꯑꯣꯃꯤꯂꯥꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯌꯥꯜꯍꯜꯂꯒ ꯂꯩꯕꯅꯤ ꯅꯨꯄꯥꯗꯨꯗ ꯂꯣꯏꯅ ꯍꯨꯞꯆꯤꯜꯂꯛꯏ ꯑꯣꯃꯤꯂꯥꯁꯨ ꯉꯥꯎꯁꯤꯟꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ ꯉꯝꯕꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯋꯥ ꯑꯃꯠꯇ ꯂꯧꯕꯤꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯉꯝꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯇꯧꯒꯦ ꯇꯧꯔꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯥꯗ ꯇꯥꯞ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯃꯥꯔꯤ ꯑꯗꯨꯁꯨ ꯌꯥꯎꯗꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯥꯡꯗ ꯃꯈꯨꯠ ꯑꯅꯤ ꯄꯨꯜꯂꯒ ꯎꯁꯤꯠꯇꯅ ꯌꯥꯎꯔꯝꯃꯔꯣꯏꯅꯦ ꯀꯩꯁꯨ ꯃꯆꯤꯟꯗꯨ ꯐꯩꯅ ꯑꯃꯨꯛ ꯆꯤꯡꯂꯒ ꯅꯣꯛꯏ ꯈꯟꯅꯔꯣꯏ ꯀꯥꯈꯠꯂꯣ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯉꯝꯕ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯑꯒ ꯑꯣꯏ ꯅꯪ ꯀꯌꯥꯝ ꯐꯥꯎꯒꯦ ꯃꯌꯥꯝꯅ ꯍꯥꯏꯁꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯉꯝꯕꯅ ꯃꯌꯥꯝ ꯑꯣꯃꯤꯂꯥꯗ ꯀꯔꯤ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯦ ꯅꯨꯄꯥꯗꯨꯅ ꯉꯝꯕꯒꯤ ꯐꯨꯔꯤꯠꯇ ꯄꯥꯏꯔꯒ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯅ ꯉꯝꯕ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯎꯪꯗꯨꯅ ꯂꯦꯞꯂꯤ ꯃꯥꯅ ꯆꯝꯅ ꯈꯜꯂꯨꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯑꯣꯃꯤꯂꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯉꯝꯕ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯃꯥꯒꯤ ꯃꯤꯆꯪ ꯂꯩꯇꯦ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯀꯥꯎꯔꯨꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯣꯃꯤꯂꯥꯕꯨ ꯆꯦꯟꯕꯗ ꯇꯥꯔꯦ ꯉꯝꯕ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯃꯥꯅ ꯉꯥꯡꯂꯕꯁꯨ ꯑꯣꯏꯔꯔꯣꯏ ꯈꯟꯅ ꯅꯨꯄꯤ ꯑꯃꯅ ꯆꯪꯉꯣ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯉꯥꯟꯊꯣꯏꯒ ꯑꯕꯦꯒ ꯂꯣꯏꯅ ꯇꯥꯏ ꯂꯣꯏꯅ ꯎꯏ
Ngambasу upai leitre. Nupa oirabasu mapi ira chelabani. Mayamna makhoi anibu atopa kada thangjinaba hotnei. Adubu tungdagi akanba khonjenda. Ngaikho! Mayamdu pulap amukdada laurikliba maikaiduda mityeng thammi. Nganthoi ga abega leptana leibadu ubada ngamba haraujai. Machinda tapna thoi. Nganthoi changsilaga ngambagi makutu pairaga chingi. Nupi amana kaidra mapu toise ha. Nganthoi na yumda natrade sana yimraga thamgadro. Nupi du sauningna usita biga tawine mapu bayaroi. Nganthoi nokpe tawraga maramdi mana kanada kari tawrami nang khangbra. Adu khangagani aina mapu toise. Nupi du khonjen khara kanna nang nasasu nupi ni. Nupa mana nangi hakchanga thinglamaga nupa duna hondopiramadi nang nungaigadra ha. Nganthoi phaina noklaga dadane kanagi masa thinglage. Omilagi masa thingisidi. Ngakpasi sokpa kawbra haise. Adudi asidi lepliba nupasina nupisida thinglisidi. Makhoi ani sustelu hayudana. Maga ngamaga manade nang sida yarokano chalo thuna. Nupi dusu mana ngamnaba khomi. Nganthoi abegi phone du lauthoklaga nakhoi sida tawribado ai hobadagi uhowe. Ngami haiduna mibu sumaina tawdabana phagani. Nakhoi na dang ngamabu pamasu handak mapoksigidi oiraroi. Asi hairaga ngambabu chingduna pokhi.